mayam gi cooperation dagi Manipur da hariba laina sidagi khoi hojik phoba ngakhoga satpangam bani laibak phabadagi bhimi ko binupi macha ama virus ne infector ga lakpa du sarkar gi maikai dagi matam du da laima bo layeng ba horba kanda Manipur gi doctor Bharat ki atai state sing da satpa akoi gi ana ba layeng ba satpa matam da noi Manipur da dukki matik afaba doctor mayam ama lairaga kari gi laino haibasi am toina hangnaba oi aduna Manipur gi doctor da koi talent wate heisingba wate madu skill wate tawbuda boy koi masel gi marakta kitang cooperation pina ba watpa English ta haraga na koi gi ego class ki machet am leibini madu khak lathok piragadi Manipur da ngamdaba leiroi ena ina matam du da RIMS ki Jenims ki private ki hospital mayam da ina appeal tokje ki bada doctor mayam na madu da tabiraga amata oina punchalaga Jenims da are are ba watanaraga layengaga haiban pi macha si negative ki level da pubi da pugi dam tai ahan bada mabu layeng bada yauriba is and everyone ai thamoi sengna ai appreciate tokjari aduga thagapa phongdokjari masida ya maruina Jenims ki da lead tokhiba Dr. Uthan aduga Dr. Manoj Kumar makhoi da aina tabada paibada hangoinarba sangbada kinarba mafam du da makhoina ai khoi toge togani haidana makhoi amadi moagi teams mi nipu yangkai madudai da aing tum da sadana hona ki bodo madugi tomimal koi sarkar sina utpawena moi gi team da Jenims ki adugumba bimi bu layeng khiba nangba doctor sing nursing staff sing da koi bu encourage to boy nei koi lapa la kuntra ga manga sarkar gi magi dagi koi reward oina makoi da piragani hadana sarkar gi magi dagi lokthokchari aduga mathang da front line da leidi laina sibu thengnana ba hona bada seli ba chongi ba health department ki police department ki civil organizations ki government ki leiriba machineries punam ekoi government ayam actively ekoi makhoi gi damakta yam maram saba reward moina thengnariba police na thengnariba doctor sing na thengnariba health ki staff sing na thengnariba singda manda tamda thengnariba punam ase madu ekoi minute by minute ekoi record tor kanda thami loina na moi gi damakta su ekoi akhannaba madu gi reward sungsoi soidana mayam apunbagi ekoi tawuni haidana ekoi gi sarkar gi fireb lei aduna thengnaba si makhata na ekoi lak Manipur Bharat ta oirakliba hujiki phibam si ekoi makhata na lockdown si sangdorakadra haibagi ekoi da singnaba lei aduga sangdok haningmagi apamba su lei maramdi masigi virus si yam sathiba yamna silent killer karai da leibuno karino haibji khak takna attack toba dugumagi makhal gi virus ama oibani na ekoi precautionary measures yam section logdo yaro hai nai miyam da appeal tawningi aduna miyamna sarkarna haibasi exporting health department ki adagi leiriba security ki reason ki leiriba scientific knowledge leiba mayam amagi tanar matam gi pirakpa advice suggestion do Manipur gi miyamna in view support to view haina appeal tawjing bani hujik phawbada covid thengnana bagi koina sem saba sidai da hujik phawbada khoi gi stock to leiriba pochai soi panjake mark 3 layers ki ekoi lakh amaga lising mai fu manga ga summary ga yankhai ni pan leiri marks N95 masidi medical gi mari leinaba mioi sing doctor nurses sing senaga da bsi koi huji 22148 leiri adi hand glove 72116 leiri adagi PPE yamaroina personal protection equipments koi doctor sing na nurse sing na patient ama infected ba patient ama gi manak ta sangba kan sinna da ba ya da tangai phadaba madugi PPE dress huji 8519 lady another consignment kharasu koi athu boda hayeng bau boda koi khara lakpa ya bagi koi da madugi information lay adagi non contact thermometers 96 lay adagi sodium hypochlorite 4% solution 5 liter jar 999 lay hujik any eventuality adagi lagasu amagi lagasu school da khangde stadium da khangde kari da khangde anything any jaga da quarantine tawna bagi preparation government sina tawrga lay aduga dedicated loiba mafam dudi am suitable loiba mafam ma ko yengaga tung koinagi sagani madu sana na bagi preparation ekoi lam yengi dispute like develop yetna develop ekoi thijari na duma ai thamjage sigi waraba matam sida ahlaman maruina ahlaman singi sigi ana sana thangna ba hangnaraktraba matam sida chengcha khara khatang warsu ekoi ni yeli base masi honorable minister MLA sing yam thawai yauna honori deputy commissioner sing adagi lairiba SDO lairiba pradhan panchayat ki jila parishad ADC ki member punamak amna wholeheartedly प्रजा पोचक यौन होनरी मचा मसु खर यौदब खोतब गैप लेबदु सरकार मतम साना पाउ पिबियु अखोय सोइदन मदु यौनब होनजगे हाइदन सिमगा हाइजरी कोरोना वायरस सि थेंगनब होनबदा करिगुंब कम्युनल की वाखलोन नत्रगना अमगी वाखलोन सि आनिगे मीडिया दा करिद मसि तौबिगनु मसि की पोछि अखोय यूनाइटली अखोय पुल्लगा अमत ओइना थेंगनब मथौ ताई मसिदैदा अन सोशल मीडिया दा करिदा
ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯛꯄꯁꯤꯡꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗꯒꯤꯁꯨ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟꯅꯤ ꯃꯣꯏꯗꯨꯗꯤ ꯐꯥꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯁꯨ ꯑꯩ ꯃꯤ ꯑꯃꯅꯤ ꯐꯥꯒꯠꯄ ꯍꯧꯔꯦ ꯑꯗꯣ ꯌꯥꯝꯅ ꯀꯣꯃꯨꯅꯦꯜ ꯇꯣꯟ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯗ ꯄꯦꯅꯤꯛ ꯄꯤꯕ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯄꯤꯔꯛꯄ ꯃꯦꯁꯦꯖꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯈꯨꯝꯕꯒꯨꯝꯕ ꯉꯥꯡꯕꯒꯨꯝꯕ ꯌꯥꯔꯤꯈꯩ 어ꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯉꯛꯑꯕ ꯍꯥꯏꯁꯦ ꯑꯈꯪ ꯑꯍꯩ ꯂꯥꯈ ꯀꯔꯣꯔꯒꯤ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗꯩꯗ ꯃꯗꯨꯒꯤ ꯄꯨꯝꯅꯃꯛꯇꯨ ꯈꯪꯉꯒ ꯉꯥꯡꯉꯛꯏꯕꯅꯤ ꯃꯗꯩꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯈꯔꯅ ꯑꯈꯪ ꯑꯍꯩ ꯁꯥꯔꯒ ꯇꯧꯕꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯑꯩꯈꯣꯏ ꯉꯝꯗꯕ ꯌꯥꯗꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯑꯃ ꯐꯥꯎꯕꯒꯤ ꯄꯨꯟꯁꯤ ꯂꯧꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯀꯃꯤꯠꯃꯦꯟ ꯑꯣꯏꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ